Hey guys, welcome back to another video. Mayam ngasi ki video se aina matam koina video hapu dabagi maram do karino haina ai samlapna wari ama lizage na semjar pa video ne do mayam video se lo fa yeng bio. Mayam ai maram se hydring da mayam da kanom tang request to zage ai gi wari asida mayam na tawe haba budi nate do judge to bi gano ko ai do habdi advantage low banate aseng bagi maram oidone ba aseng ba reason ne ba aina video namu da bagi maram je ta seng na har gadi mayam na su khangbi ramagani ai gi inaw na pe to bi legi ta budo ma legi ta ba matung da gi ai mind je khara ya rudre adugi video namanga mudre habadi video number khudingi camera thangat pa khudingi dom hekta ningjang ak pa hai tare adugi ai do namanga muda bane duga past 2 years chahi ani mamangi chahi ani sida agonda thokiba mayam dagi aina wakhan nuai gitabagi mayam do hapet khara haijarake ko ai do ai no pi letter matung da chahi ama di yum da leram me kam ta thabak tawda bida adum khoma hoi thado ambasu nuai tabagi dagi manipur da thabak su phang dabaga tawraga chahi ama mug leram me free da ko adum kanda budi ai je kitang move on tong na bane na video macha macha khra bu na mam bane ado thapak ka phang da baga degi pesha thok ta baga degi ai na opening jang baga to da na je mind jam nuai ro dre duga chahi ama gi matung da sidia roi condition sok chale pesha da pai dre thabak su phang dre to bu sida Delhi da la ga interview am pira online interview pira ga Delhi da thabak phang da amukka chahi ama gi matung da mug lak bane ba 2023 gi December da amukka this Delhi da lak bane ba anwain torga thabak to bo hore thabak ka bagi pesha budi la e deki mind ju khara da ba to bo hore dubu sigi video nam gen he khalak paga hekta inauna ping jang pagi se se dum to ba degi apart from that thanda phama ga hekta mangalai rambi adagi kaudana ngata kapthorakpi adagi manglak na ba nightmares continuous nightmares am togre di matung da aize tumba da ya chik aga tumme haiba ko ya chik krak toroga chik atumba da aigi manabi ga sum tumina bi yawadana ado mana haibe mana bina su haire degi yum da su kuma su dum haiba nang ji ya haita chik sanne kai gi no doctor de yeng tho ona adu gi ai se ya chik sanna bagi da makta ya tumba da ya kar kak chi e haibe da makta se doctor yeng ba chat pane ba ai thabak to bom se da hospital le ba da yeng chat pa da bruxism ne hai ko sigi term je bruxism ne tumba da ya chik sanna ba je bruxism ko we adugi maram jina dictionary sigi maram jina stress labor wakhan nuai ta ba tension labor gumba na ayamba togale na hai duga body da nutrients khara wat pa gizu ni maram ne dubu maroina stress labor gumba wakhan nuai ta ba gumba sna oye degi overthinking gumba sna oye na hai ba ade ayu chana dum ya zare ba aigi wakhan do nuai ba sai ba wan hekta nuai ta bu do wakhan manung da di nuai ta bu do lei ni dana pan thong da phana nuai ba sar su adu ge shu dum isanga ya zai duga mai to bagi to was da dugi doctor na aize medical OPD da yeng mane ba adu mana sidi medical OPD da di kaya o yar roi duna psychiatric OPD do ina refer to re ba mana psychiatric OPD adu mayam da zum psychiatric have a word cha da dum khara ke haini acceptance khara wale da na ko khoija psychiatric mental health kumba je khara acceptance wale du boy di dum medical line da leb ni nai ka shuam kana ka shu khanjalu de du nai dum yeng ma chat le psychiatric OPD da haire maram das mana history hair o nang wakhan nuai ta bagi history do ke no du haire ina opi le ki ta ba khot pa du da adugi ne nangi khai maram ya section abagi maram ji adu oidune adna hida khra sar ga yeng ji matam khra aduga mo khale ga mo khata ani gi matung da mu la on haire hoi ni torga hidak khra chare kashu phatte ba khara budi handar ga zo dum wakhan din no hidak tu na di wakhan nuai ta ba handan mading mana tamna adum section abagi ya section abagi problem ja dum lei ba
ꯑꯗꯒꯤ ꯁꯥꯏꯀꯦꯇ꯭ꯔꯤꯁꯇꯨꯅ ꯍꯥꯏꯔꯦ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯟꯒꯅꯣ ꯑꯗꯨꯝ ꯂꯥꯏꯠꯂꯤ ꯂꯧꯕ ꯇꯝꯃꯣ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯥꯏꯕꯗꯤ ꯌꯥ ꯆꯦꯛꯁꯤꯟꯅꯕꯁꯦ ꯀꯩꯁꯨ ꯍꯥꯏꯕꯗꯤ ꯐꯠꯇꯦꯗꯅ ꯐꯠꯇꯦ ꯈꯣꯠꯇꯦ ꯑꯗꯨꯃꯥꯏꯅ ꯃꯇꯝ ꯈꯔꯒ ꯑꯃꯨꯛ ꯌꯦꯡꯈꯤꯁꯤ ꯂꯥꯏꯠꯂꯤ ꯂꯧꯕꯒꯤ ꯇꯝꯃꯣ ꯑꯗꯨ ꯅꯪ ꯉꯝꯗ꯭ꯔꯒꯅ ꯍꯥꯏꯕꯗꯤ ꯋꯥꯈꯜꯁꯦ ꯐꯠꯇ꯭ꯔꯒꯅ ꯅꯪ ꯊꯦꯔꯥꯄꯤ ꯇꯧꯅꯕ ꯇꯧꯖꯦꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯑꯗ ꯑꯩꯅ ꯍꯣꯏ ꯑꯗꯨꯗꯤ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯒꯦꯅ ꯑꯩꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯦꯕ ꯌꯨꯝꯗꯀꯣ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯅꯣꯡꯃ ꯑꯩꯁꯦ ꯅꯣꯡꯃ ꯑꯃ ꯀ꯭ꯂꯥꯁ ꯈꯔ ꯌꯥꯝ ꯂꯩꯕ ꯅꯨꯃꯤꯠ ꯑꯃ ꯑꯣꯏꯕꯀꯣ ꯀ꯭ꯂꯥꯁ ꯕꯦꯛ ꯇꯨ ꯕꯦꯛ ꯂꯧꯔꯨꯔꯒ ꯍꯜꯂꯛꯄ ꯃꯊꯪꯒꯤ ꯑꯃꯨꯛ ꯀ꯭ꯂꯥꯁ ꯂꯧꯔꯝꯗꯥꯏꯒꯤ ꯆꯪꯉꯝꯗꯥꯏꯒꯤ ꯃꯔꯛꯇ 5 minutes ꯕ꯭ꯔꯦꯛ ꯂꯩꯕꯁꯤꯗ ꯑꯩꯁꯦ ꯐꯝꯕ ꯑꯩꯒꯤ ꯀꯦꯕꯤꯟꯗ ꯆꯤꯌꯔꯗ ꯑꯗꯨꯒ ꯑꯣꯜ ꯑꯣꯐ ꯑ ꯁꯗꯟ ꯑꯩꯁꯦ ꯁꯣꯔ ꯐꯨꯟꯒꯠꯂꯛꯑꯦ ꯍꯥꯔꯠ ꯕꯤꯠꯁꯦ ꯀꯟꯅ ꯆꯣꯡꯈꯠꯂꯛꯑꯦ ꯑꯗꯒꯤ ꯍꯨꯃꯥꯡ ꯀꯥꯡꯉꯒ ꯀꯣꯛꯁꯦ ꯉꯥꯎꯔꯒ ꯑꯩꯁꯦ ꯀꯩꯅꯣꯝ ꯇꯧꯔꯦꯕ ꯋꯥꯟꯊꯔꯛꯀꯗꯕꯩ ꯇꯥꯏꯞꯇ ꯑꯗ ꯑꯩꯁꯦ ꯃꯃꯥꯡꯒꯤ ꯁꯥꯏꯀꯦꯇ꯭ꯔꯤꯁꯇꯨꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤꯕ ꯅꯪ ꯁꯨꯃꯥꯏꯅ ꯄꯥꯜꯄꯤꯇꯦꯁꯟꯒꯨꯝꯕ ꯇꯧꯔꯛꯑꯒꯗꯤ ꯅꯪꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯃꯉꯥ ꯃꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯧꯅ ꯑꯩꯁꯦ ꯃꯁꯤꯡ ꯊꯤꯅꯕ ꯍꯣꯠꯅꯩꯕ ꯀꯣꯏꯌꯦꯡ ꯌꯦꯡꯉꯒ ꯑꯗꯨꯁꯨ ꯌꯥꯗ꯭ꯔꯦꯕ ꯑꯗꯨꯗꯩ ꯑꯩꯁꯦ ꯑꯩꯈꯣꯏ ꯊꯪꯅꯕ ꯀꯦꯕꯤꯟꯗ ꯂꯩꯕ ꯑꯣꯖꯥ ꯑꯃ ꯀꯧꯔꯦ ꯋꯥꯔꯁꯨ ꯋꯥꯅ ꯀꯧꯔꯦ ꯃꯌꯥꯝ ꯑꯩ ꯉꯝꯗ꯭ꯔꯦ ꯑꯝꯇ ꯂꯥꯛꯄꯤꯌꯣꯅ ꯂꯥꯛꯑꯦ ꯃꯥꯗꯣ ꯑꯗꯨꯒ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯁꯦꯅ ꯈꯨꯗꯛꯇꯨꯗ ꯑꯩꯈꯣꯏꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯩꯈꯣꯏ ꯀꯣꯂꯦꯖꯀ ꯑꯗꯨꯝ ꯅꯛꯑꯦꯕ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯅꯦꯕ ꯑꯗꯨ ꯆꯠꯂꯒ ꯑꯦꯃꯔꯖꯦꯟꯁꯤꯗ ꯄꯨꯈꯠꯂꯦ ꯑꯗꯨꯒ ꯃꯣꯏꯅ ꯍꯥꯏꯔꯦ ꯁꯤꯗꯤ ꯄꯦꯅꯤꯛ ꯑꯦꯇꯦꯛꯅꯦ ꯅꯪ ꯀꯩꯀꯩ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯂꯩꯒꯦꯅ ꯁꯦꯝ ꯁ꯭ꯇꯣꯔꯤꯗꯨ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯗꯨꯒ ꯍꯤꯗꯥꯛ ꯀꯥꯞꯄꯦ ꯍꯤꯗꯥꯛ ꯆꯥꯔꯦ BP ꯑꯣꯜꯂꯦ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯑꯣꯕꯖꯔꯕꯦꯁꯟꯒꯤ ꯉꯥꯏꯍꯥꯛ ꯊꯝꯈꯤꯁꯦ ꯑꯗꯨꯒ ꯌꯨꯝꯗ ꯍꯟꯕ ꯌꯥꯔꯅꯤꯅ ꯍꯥꯏꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯑꯦꯃꯔꯖꯦꯟꯁꯤꯒꯤ ꯗꯣꯛꯇꯔꯗꯨꯅꯁꯨ ꯑꯩꯁꯦ ꯑꯃꯨꯛꯀ ꯁꯥꯏꯀꯦꯇ꯭ꯔꯤꯛ OPDꯗ ꯑꯃꯨꯛꯀ ꯔꯦꯐꯔ ꯇꯧꯔꯛꯑꯦꯕ ꯑꯗꯩ ꯁꯥꯏꯀꯦꯇ꯭ꯔꯤꯛ ꯗꯣꯛꯇꯔꯗꯨꯅ ꯍꯥꯏꯔꯦ ꯅꯪꯒꯤꯁꯦ ꯐꯤꯖꯤꯀꯦꯜ ꯁꯤꯝꯇꯝꯁꯨ ꯎꯔꯦ ꯑꯗꯒꯤ ꯕ꯭ꯔꯨꯛꯁꯤꯖꯝꯁꯨ ꯂꯩꯔꯦ ꯋꯥꯈꯜꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯅꯊꯟꯗ ꯎꯪꯉꯒ ꯀꯞꯄꯤ ꯐꯝꯕꯤ ꯈꯪꯍꯧꯗꯅ ꯍꯦꯛꯇ ꯀꯩꯝꯇ ꯃꯔꯝ ꯂꯩꯇ꯭ꯔꯁꯨ ꯍꯦꯛꯇ ꯀꯞꯄꯤ ꯇꯧꯔꯦ ꯑꯗꯒꯤ ꯈ꯭ꯋꯥꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯁꯦꯀꯣ ꯇꯨꯝꯃꯝꯗꯥꯏꯗ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯩꯈꯤꯗꯕꯗꯣ ꯃꯥ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯀꯤ ꯌꯨꯝꯗ ꯄꯨꯊꯔꯛꯄꯒꯤ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯄꯦꯛ ꯇꯧꯔꯒ ꯄꯨꯊꯔꯛꯑꯒ ꯌꯨꯝꯒꯤ ꯃꯥꯡꯒꯣꯟꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯃꯥꯏ ꯃꯁꯛꯇꯣ ꯅꯍꯥꯟꯒꯤ ꯎꯔꯨꯗꯕꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯥꯟꯁꯤꯗ ꯑꯃꯨꯛꯇꯪꯗꯤ ꯃꯁꯛꯇꯣ ꯎꯖꯍꯧꯒꯦ ꯑꯗꯨꯅ ꯃꯥꯒꯤ ꯄꯦꯛ ꯇꯧꯔꯤꯕ ꯕꯣꯗꯤꯁꯦ ꯃꯃꯥꯏꯒꯤ ꯃꯄꯥꯗꯨꯗꯪ ꯑꯝꯇ ꯁꯤꯖꯔꯅ ꯀꯛꯊꯠꯂꯒ ꯆꯦꯔꯪꯗꯣ ꯍꯥꯡꯇꯣꯛꯑꯒ ꯃꯁꯛꯇꯨꯗꯪ ꯑꯝꯇ ꯌꯦꯡꯖꯍꯧꯒꯦꯅ ꯍꯥꯏꯕꯒꯤ ꯁꯤꯟꯁꯦ ꯁꯤꯁꯨ ꯀꯥꯎꯕ ꯉꯝꯗꯕ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯅꯤꯡꯁꯤꯡꯕ ꯑꯩ ꯌꯨꯝꯗꯁꯨ ꯍꯥꯏꯗꯦ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯃꯣꯏꯅ ꯑꯩꯈꯣꯏ ꯃꯥ ꯍꯣꯏꯅ ꯌꯦꯡꯉꯒꯕꯨꯗꯤ ꯈꯪꯒꯅꯤ ꯉꯁꯤꯕꯨꯗꯤ ꯌꯨꯝꯗꯁꯨ ꯍꯥꯏꯗꯦ ꯏꯅꯥꯎꯄꯤꯗꯁꯨ ꯍꯥꯏꯗꯦ ꯑꯗꯣ ꯗꯣꯛꯇꯔꯗꯨꯗꯕꯨꯗꯤ ꯑꯗꯨم ꯍꯥꯏꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯁꯤꯒꯤ ꯁꯤꯟ ꯑꯩꯒꯤ ꯏꯅꯥꯎꯅꯨꯄꯤ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯀꯤ ꯄꯨꯊꯔꯛꯄꯒꯤ ꯄꯦꯛ ꯇꯧꯕ ꯕꯣꯗꯤ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯁꯤꯖꯔꯅ ꯀꯛꯊꯠꯂꯣ ꯍꯥꯏꯕ ꯃꯁꯛꯇꯣ ꯎꯖꯍꯧꯒꯦ ꯍꯥꯏꯕꯒꯤ ꯁꯤꯟꯁꯦ ꯁꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯇꯨꯝꯃꯝꯗꯥꯏ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯅꯤꯡꯁꯤꯡꯕ ꯑꯗꯨ ꯕ꯭ꯔꯦꯟꯗ ꯍꯦꯛ ꯑꯗꯨꯒꯤ ꯋꯥꯈꯟꯗꯣ ꯂꯥꯛꯄꯒ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠꯈ꯭ꯔꯣ ꯅꯪꯁꯤ ꯋꯥꯈꯜꯗ ꯆꯠꯈ꯭ꯔꯣꯅ ꯇꯧꯕꯒꯤ ꯑꯃ ꯏꯁꯥꯒꯁꯦ ꯅꯤꯛꯑꯒ ꯑꯗꯨꯝ ꯏꯁꯥ ꯀꯩꯅꯣ ꯀꯣꯟꯁꯤꯟꯖꯔꯒ ꯆꯠꯈ꯭ꯔꯣ ꯁꯤ ꯋꯥꯈꯜꯗ ꯆꯠꯈ꯭ꯔꯣꯅ ꯍꯥꯏꯕꯒꯤ ꯑꯗꯨꯝ ꯁꯤ ꯅꯨꯡꯇꯤꯒꯤ ꯑꯗꯨꯝ ꯇꯧꯁꯜꯂꯛꯄ ꯁꯤꯅꯁꯨ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯑꯣꯏꯗꯣꯏꯅꯦꯕ ꯅꯤꯡꯁꯤꯡꯉꯛꯄꯁꯦ ꯑꯗꯨꯒꯤ ꯁꯤꯟ ꯅꯤꯡꯁꯤꯡꯉꯛꯄꯁꯦ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯉꯩꯒꯤ ICUꯗ ꯂꯩꯔꯤꯉꯩꯒꯤ ꯁꯤꯟ ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕ ꯊꯃꯣꯏ ꯁꯣꯛꯄ ꯁꯤꯟ ꯃꯌꯥꯝꯗꯣ ꯁꯨꯝ ꯅꯤꯡꯁꯤꯡꯉ ꯂꯩꯕ ꯑꯁꯤꯁꯨ ꯃꯔꯝ ꯑꯃꯅꯦꯕ ꯕꯦꯛ ꯇꯨ ꯗ ꯁ꯭ꯇꯣꯔꯤ ꯉꯁꯥꯏ ꯍꯣꯁꯄꯤꯇꯥꯜꯗ ꯇꯧꯕ OPDꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ ꯅꯪꯁꯦ ꯐꯤꯖꯤꯀꯦꯜ ꯁꯤꯝꯇꯝꯁꯨ ꯂꯩꯔꯦ ꯑꯗꯒꯤ ꯃꯦꯟꯇꯦꯂꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯨꯅ ꯅꯪ ꯑꯣꯞꯁꯟ 2 ꯂꯩꯔꯦ ꯑꯃꯅ ꯊꯦꯔꯥꯄꯤ ꯆꯠꯀꯦꯔꯥ ꯅꯠꯇ꯭ꯔꯒ ꯍꯤꯗꯥꯛ ꯆꯥꯁꯤꯔꯥ ꯍꯥꯏꯔꯦ ꯑꯩꯅ ꯀꯩꯒꯤꯅꯣꯅ ꯍꯥꯏꯔꯦ ꯅꯪꯒꯤꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯗꯤ ꯇꯧꯒꯅꯨ ꯑꯗꯨꯕꯨ ꯅꯪꯒꯤꯁꯦ borderline depressionꯅꯦꯅ ꯍꯥꯏꯔꯦ borderline depression ꯍꯥꯏꯕꯗꯤ ꯄꯨꯔꯥ ꯗꯤꯄ꯭ꯔꯦꯁꯟꯃꯛꯇꯤ ꯅꯠꯇꯕꯤꯗ ꯌꯧꯔꯝꯗꯥꯏꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯕꯣꯔꯗꯔꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯍꯤꯗꯥꯛ ꯆꯥꯔꯒ ꯐꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯊꯦꯔꯥꯄꯤ ꯆꯠꯂꯒ ꯐꯍꯟꯒꯦ ꯍꯥꯏꯕ꯭ꯔꯥ ꯑꯃ ꯇꯧꯔꯁꯦꯅ ꯍꯥꯏꯔꯦ ꯑꯩꯅ ꯍꯤꯗꯥꯛꯇꯨꯗꯤ ꯆꯥꯈꯤꯔꯣꯏꯒꯦ ꯍꯤꯗꯥꯛ ꯆꯥꯔꯗꯤ ꯁꯥꯏꯠ ꯏꯐꯦꯛ ꯗꯤꯄ꯭ꯔꯦꯁꯟꯒꯤ ꯍꯤꯗꯥꯛꯁꯦ ꯁꯥꯏꯠ ꯏꯐꯦꯛ ꯌꯥꯝ ꯂꯩꯕꯅꯦꯕ ꯍꯤꯗꯥꯛꯇꯤ ꯆꯥꯈꯤꯔꯣꯏꯒꯦ ꯊꯦꯔꯥꯄꯤ ꯆꯠꯂꯒ ꯃꯇꯝ ꯈꯔ ꯌꯦꯡꯉꯒꯦꯅ ꯍꯥꯏ ꯑꯗꯨꯗꯤ ꯁꯤꯒꯤ ꯃꯊꯪ ꯊꯪꯅꯕꯒꯤ ꯀꯥꯁꯤꯗ ꯊꯦꯔꯥꯄꯤꯁ ꯑꯃ ꯐꯝꯕꯅꯦ
ꯃꯉꯣꯟꯗꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯒ ꯍꯧꯔꯣ ꯍꯌꯦꯡꯗꯒꯤꯅ ꯍꯥꯏꯔꯦ ꯍꯣꯏꯅ ꯑꯩꯁꯦ ꯑꯣ ꯄꯤ ꯗꯤ ꯄꯦꯄꯔꯗꯣ ꯆꯠꯂꯒ ꯄꯨꯔꯒ ꯆꯪꯉꯒ ꯊꯦꯔꯥꯄꯤꯁꯇꯨꯗꯒꯤ ꯑꯦꯄꯣꯏꯟꯃꯦꯟ ꯂꯧꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯥ ꯑꯃꯗ ꯑꯅꯤꯔꯛꯀꯨꯝꯕ ꯑꯗꯨꯃꯥꯏꯅ ꯃꯥꯅ ꯑꯦꯄꯣꯏꯟꯃꯦꯟ ꯄꯤꯔꯛꯑꯒ ꯆꯠꯂꯦ ꯊꯥ ꯃꯌꯥꯝ ꯆꯠꯂꯦ ꯍꯧꯔꯛꯄꯒꯤ ꯊꯦꯔꯥꯄꯤ ꯃꯇꯝ ꯈꯔꯗꯤ ꯑꯩꯁꯦ ꯃꯉꯣꯟꯗ ꯊꯦꯔꯥꯄꯤꯁꯇꯨꯗ ꯋꯥꯔꯤ ꯁꯦꯌꯔ ꯇꯧꯕ ꯑꯗꯨ ꯇꯧꯕ ꯈꯔ ꯇꯧꯔꯦ ꯑꯗꯒꯤ ꯃꯥꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯑꯃꯨꯛ ꯀꯩ ꯍꯥꯏꯅꯤ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯇꯧꯗꯅꯕ ꯁꯤꯒꯤ ꯄ꯭ꯔꯖꯦꯟ ꯃꯣꯃꯦꯟꯇ ꯂꯩꯕ ꯍꯩꯅꯕꯒꯤ ꯇꯦꯛꯅꯤꯛ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯒꯤ ꯑꯩꯅ ꯌꯥꯝ ꯁꯥꯎꯒꯜꯂꯤꯕꯁꯦ ꯁꯥꯎꯕ ꯐꯥꯗꯅꯕꯒꯤ ꯇꯦꯛꯅꯤꯛ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯒꯤ ꯑꯣꯚꯔ ꯊꯤꯡꯀꯤꯡ ꯌꯥꯝ ꯀꯟꯅ ꯇꯧꯗꯅꯕꯒꯤ ꯇꯦꯛꯅꯤꯛꯁꯨ ꯈꯔ ꯇꯥꯛꯄꯤꯔꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯨꯝ ꯇꯥꯛꯑꯦ ꯊꯦꯔꯥꯄꯤꯁꯇꯨꯒ ꯋꯥꯔꯤ ꯁꯥꯔꯤꯉꯩꯗ ꯍꯦꯛꯇ ꯋꯥꯈꯜꯁꯦ ꯐꯕꯀꯣ ꯌꯨꯝꯗ ꯍꯜꯂꯛꯑꯒꯅ ꯍꯦꯛꯇ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯗꯨꯝ ꯇꯥꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯊꯦꯔꯥꯄꯤ ꯐꯅꯌꯥꯝ ꯀꯨꯏꯅ ꯆꯠꯂꯦ ꯍꯟꯗꯛ ꯂꯥꯁ ꯃꯟꯇ ꯑꯩꯒꯤ ꯂꯥꯁ ꯊꯦꯔꯥꯄꯤ ꯑꯣꯏꯈ꯭ꯔꯦꯕ ꯀ꯭ꯂꯣꯖꯤꯡ ꯗꯦ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯣꯖꯤꯡ ꯊꯦꯔꯥꯄꯤ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯊꯦꯔꯥꯄꯤ ꯂꯣꯏꯔꯦ ꯑꯗꯨꯅ ꯈꯔ ꯃꯇꯦꯡꯕꯨꯗꯤ ꯐꯪꯉꯦ ꯊꯦꯔꯥꯄꯤ ꯆꯠꯂꯨꯕꯒꯤ ꯑꯗꯨꯒ ꯑꯩ ꯏꯁꯥꯅꯁꯨ ꯁꯨꯝ ꯑꯁꯤꯒꯤ ꯂꯨꯞꯁꯤꯗ ꯁꯨꯝ ꯂꯩꯔꯒꯗꯤ ꯑꯩ ꯏꯁꯥꯅ ꯏꯁꯥꯕꯨ ꯌꯥꯝ ꯁꯣꯛꯍꯟꯖꯔꯦ ꯍꯥꯏꯕꯁꯤꯁꯨ ꯏꯁꯥꯅ ꯑꯟꯗꯔꯁꯇꯦꯟ ꯇꯧꯖꯔꯦ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯧꯋꯦ ꯉꯝꯗꯕꯩ ꯋꯥꯅꯦꯕ ꯑꯗꯣ ꯍꯟꯗꯛꯇꯤ ꯑꯩꯁꯦ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯅꯦ ꯑꯗꯨ ꯀꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏꯀꯣ ꯑꯩ ꯏꯅꯥꯎꯄꯤ ꯀꯃꯥꯏꯅ ꯀꯥꯎꯕ ꯉꯝꯗꯣꯏꯅꯣ ꯀꯥꯎꯕꯗꯤ ꯁꯨꯡꯉꯝ ꯉꯝꯃꯔꯣꯏ ꯑꯗꯨꯕꯨ ꯑꯩ ꯏꯁꯥꯅ ꯌꯥꯝ ꯋꯥꯅ ꯍꯣꯠꯅꯖꯔꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯑꯗꯒꯤ ꯑꯩꯒꯤ ꯊꯕꯛ ꯆꯠꯄꯒꯤ ꯄꯔꯁꯣꯅꯦꯜ ꯂꯥꯏꯐ ꯄ꯭ꯔꯣꯐꯦꯁꯅꯦल ꯂꯥꯏꯐ ꯑꯩꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯂꯥꯏꯐ ꯁꯤꯁꯦ ꯁꯣꯛꯍꯟꯗꯅꯕ ꯍꯣꯠꯅꯔꯒꯦ ꯍꯥꯏꯅ ꯏꯁꯥꯅ ꯈꯟꯖꯔꯦ ꯑꯗꯣ ꯁꯤꯅꯦ ꯃꯌꯥꯝ ꯋꯥꯔꯤꯁꯦ ꯑꯩ ꯁꯤꯒꯤ ꯁ꯭ꯇꯣꯔꯤꯁꯤꯅ ꯑꯦꯗꯚꯥꯟꯇꯦꯖ ꯂꯧꯕ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯇꯁꯦꯡꯅ ꯑꯩ ꯑꯁꯦꯡꯕ ꯖꯦꯅ꯭ꯌꯨꯟ ꯔꯤꯖꯟꯅꯦ ꯍꯥꯏꯖꯔꯤꯁꯦ ꯑꯗꯣ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯕꯨ ꯍꯧꯔꯛꯄꯗꯒꯤ ꯍꯧꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕ ꯅꯨꯡꯁꯤꯕꯤꯕ ꯃꯤ ꯃꯌꯥꯝ ꯂꯩ ꯍꯥꯏꯕꯁꯦ ꯑꯩ ꯇꯁꯦꯡꯅ ꯈꯪꯉꯦ ꯃꯊꯪ ꯑꯗꯨꯝ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯉꯝꯅꯕ ꯍꯣꯠꯅꯖꯔꯛꯀꯦ ꯁꯣꯔꯠꯁꯨ ꯑꯗꯨꯝ ꯑꯩ ꯅꯨꯡꯇꯤꯒꯤ ꯍꯥꯞꯅꯕꯅ ꯇ꯭ꯔꯥꯏ ꯇꯧꯔꯤꯕꯀꯣ ꯑꯗꯨꯒ ꯂꯣꯡ ꯚꯤꯗꯤꯑꯣꯕꯨꯗꯤ ꯅꯨꯡꯇꯤꯒꯤꯗꯤ ꯉꯝꯃꯔꯣꯏ ꯊꯕꯛ ꯆꯠꯄꯅꯤꯅ ꯑꯌꯨꯛ ꯉꯟꯇꯥ ꯆꯠꯂꯒ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯍꯜꯂꯛꯑꯦ ꯑꯗꯨꯅ ꯁꯇꯔꯗꯦ ꯁꯟꯗꯦꯒꯨꯝꯕꯗ ꯅꯝꯃꯒ ꯑꯗꯨꯃꯥꯏꯅ ꯍꯥꯞꯆꯔꯛꯀꯦ ꯑꯗꯣ ꯃꯌꯥꯝ ꯍꯥꯟꯅꯗꯒꯤ ꯁꯞꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯄꯤꯕꯒꯨꯝ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯑꯩꯕꯨ ꯊꯧꯅꯥ ꯑꯣꯏꯕ ꯌꯥꯕ ꯃꯣꯇꯤꯚꯦꯇꯤꯡ ꯋꯥꯔꯗꯁ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯀꯣꯃꯦꯟꯇ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯈꯔ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯑꯒꯦ ꯃꯌꯥꯝ ꯑꯗꯨꯒ ꯀꯔꯝꯕ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯄꯥꯝꯕꯤꯕꯒꯦ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯁꯨ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯝꯃꯣ ꯀꯔꯝꯕ ꯇꯥꯏꯞꯀꯤ ꯚꯤꯗꯤꯑꯣ ꯁꯦꯝꯍꯧꯒꯦ ꯑꯗꯨꯁꯨ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯃꯌꯥꯝ ꯐꯖꯅ ꯂꯩꯕꯤꯌꯣ ꯇꯦꯛꯇ ꯀꯥꯏꯗꯅ ꯅꯥꯗ ꯌꯦꯛꯇꯅ ꯍꯔꯥꯎꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯉꯝꯕ ꯑꯣꯏꯕꯤꯌꯣ ꯑꯩꯁꯨ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕ ꯍꯣꯠꯅꯖꯔꯤ ꯂꯩꯕ ꯉꯝꯕꯁꯨ ꯑꯣꯏꯖꯒꯦ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯦꯡꯕꯤꯕ ꯃꯤ ꯌꯥꯎꯔꯒꯗꯤ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯚꯤꯗꯤꯑꯣꯁꯦ ꯈꯔꯗꯤ ꯁꯥꯡꯉꯦ ꯑꯗꯨꯕꯨ ꯌꯦꯡꯕꯤꯕꯒꯤꯗꯃꯛ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ ꯇꯦꯛ ꯀꯦꯌꯔ